Manipuri abroad Diaspora speak program asibu miyeng tabiriba mayambu ahanbada Joyshree Usham na taram na ukchari. Manipuri macha mayam mapalan lamdamda khundaduna leiri. Lairik laishu tambadagi hauraga job opportunity na maram oiraga. Asida sunatana lining laisholgi thazabagi matung inna chatkibasu adumak yauri. Hebrew gi puwarida Israel lebaki phurup tara nithogi manungda Mangkraba Purup Tara gi manungda ama oriba Manashe tribe ki macha masu singni haina achet pathazaba magaloinana Bnei Manashe kauraduna Churachandpur dagi tholaktuna Israel lebakta khundra khraba adukumlaba Kailam Gideon ga unabagi tanjadu logjage ahan bada pu Kailam Gideon bu akhoigi studio da taram nokchari adu pu Gideon Israel labakta laikhraba matungda Manipur da amuka koiba lakpase ipugi wakhanda kari phawboge Manipur da lakpase Manipur macha khoisida nungsi manduna amarom da harba thamoi meichaduna wakhan si thamoi pike yam nungsiba phawwe nungsi manduna yam lume wakhan yam lume wakhan yam lume okay yam nungai jare adu pu Gideon se kari Churachandpur gi kari khundegi haurakpano aduga kari chahida Israel lepakta khundaki bano hobak si da lungthul da Burma ga India boundary lomda hobane adu pokpane adu da 1975 da Churachandpur da lae Churachandpur pale gi sa khoi yarik tamna bakhan da isa di kya leba isa di trane sa trane isu ji tar kuntre oya adu aduga 1999 da Delhi da pale adu 2000 February tangani da Israel da honge 2000 February tangani da February tangani 2000 da okay adu da Israel chatkre adu pu Gideon na Israel chatpa matamda wakhanda yam nungai ba pharamgani thaje adu Manipur amasung Mizoram dagi Bnei Manashe tribe ki mi mayam si Israel lepakta khundaba asi thokpa matamda chatpa phangdaba kharadi wakhando yam nungaitana yam nungsina lerambasu yai aduga chatkhirba singna Israel yawbada Israel gi mi singna yamna harau taramna opibra pajan harau duna makhora ekhoi Joseph gi nation haina Joseph macha Manashe haina makhoina luna toy Jamla nuna toy okay adudi siga khara chanaba video clipping ama yengminase ko התרגשות גדולה עופפת הבוקר את הכפר הקטן צ'רצ'נדפור שבגבול הודו בורמה. בעוד דקות אחדות ייקח האוטובוס הקטן הזה 50 מבני המקום לנמל התעופה הקרוב. בלילה הם ארזו את החיים לתוך שתי מזוודות שנקנו במיוחד. הנה הם נפרדים מהשכנים. ובעוד כמה שעות יגשימו את חלומם ויעלו לארץ ישראל.
ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯄꯨ ꯍꯥꯏꯕꯗꯤ ꯏꯖꯔꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯈꯨꯟꯗ ꯂꯩꯍꯧꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤ ꯇꯥꯔꯒ ꯀꯞꯔꯒ ꯌꯦꯡꯍꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯅꯥꯏ ꯃꯅꯥꯁꯦꯒꯤ ꯇ꯭ꯔꯥꯏꯕꯅꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯏꯖꯔꯦꯜ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯋꯦꯜꯀꯝ ꯇꯧꯕꯗꯨ ꯎꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯣꯏ ꯑꯗꯨ ꯑꯁꯤ ꯃꯥꯈꯣꯏ ꯏꯁꯩ ꯁꯛꯄꯁꯨꯀꯣ ꯑꯩꯈꯣꯏ ꯗ ꯂꯣꯁꯇ ꯕꯨꯔꯃꯥꯗ ꯆꯥꯏꯅꯥꯗ ꯀꯦꯞꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯤꯅꯤꯡꯅꯦ ꯍꯥꯏꯕ ꯏꯁꯩꯁꯦꯀꯣ ꯌꯥꯝ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨ ꯏꯁꯩꯗꯣ ꯈꯔ ꯁꯛꯄꯤꯕ ꯍꯩꯕ꯭ꯔꯥ ꯍꯩ ꯈꯔ ꯁꯛꯄꯤꯔꯣ ꯂꯥꯏꯟ ꯑꯃꯅꯤ Sawang kolni lumde de lun kangalel ngai bang zau lo zayon unaw ngai te se nagam ngai bang zau lo hai bai kariya kana ena nungsiba di lepa leite Ishorbu kanan leibak si leibak ma Israel leibak si Israel leibak si okay haibadi hauzik Hindu chatpasingna Vrindavan da chatpa aduga Muslim singna Mecca da chatpasi holy place holy land ne hena khanbagum hauzik Judaism chatpasingi damaktadi hauzik Israel leibak se holy land ishorna promise tawrba land Israelite singi damakta khoi the lost of Israel haibak khangbadina aduga chatpasi yam nungai khanba ba khan si jam chawe Okay. Ado pugi dion dagi mathang na khangning mase ko hojik Bnei Manashe mayam chatlaga leye Mizoram ga Churachandpur dagi chatlaga Israel da leiba matamda kari khudong chadaba thengnabra haibadi language ki problem leibra adagi kari thabak suraga sel talaga hingbra adu ju khara khangningi language da khitang problem oirabasu khutna dum tak piduna sura thabak surga dum subasu ya makhona suba tak piduna dum suren masida abada di sel ba di mi popaganda magi tolop seme sai trani pan phau sel government tolop pire aduga han khoi si sai pumanga jorga pension pay phange su pension pay phange oju tilisium tha da phanga Israel gi paisa da Israel paisa da okay ado tabak suba jate ba mi su taba karino khutte para karin ma physically challenge khongkutek pa adu bomba su pay phange government alon yengbi Israel gi tolop leite ba mata su leite suba mi su phange su taba mi su phange yam nungai ba leibang ni ne adu Israel government nam public jam nungsi manduna public government na public se yam nungsi heba Israel da do ipu language ki problem khara lei habni na Israel da kari language kari loan sizna bra adu kari loan ju tam khiba lei bra loan tam do na tha taruk si hebrai loan tam khoi school kare an khoi na di tha taruk tam da kari su ka da ta ba gum su lei edi line pang binu na jar khange yam khangre adu pugidion Hebrew loan da ko the pugidion aina ju Hebrew loan je khara tamge ipu wari sanage na interview gi damakta khara prepare tawrga lei adu ai haige si chumbra haina tabiyo ko shalom ani Joyshree nai miot lahakher otha chumbra chumra si kari haibnu amta haibiyo Shalom haiba si peace compromise aina nang ubada ai thamai jam nungai adudi aina ipugi dion wada ai thamoy am ngai habni ni nei meot kha ai basi ai jam pelle nang umar kandas ai jam pelle okay thamoi jam ngai okay yam nungai re ipugi dion khoina atopa khangning basu mayam lei Israel la leikhra matung da ipuna ipugi khul lamkha habra adugi khundu ningsing akpo yawbra Manipur gi chinjak hoisida phangba chanaba thaknaba hingjang napi Israel da phangam da yai adu kari ningsing akpo yawbra khoi Israel da phangdaba makhe si ei jaga jam chauduna ikhon compound jam chauduna ikhon sound na sebe ipuna loin thare Israel da leitaba Israel da te manto he khoi thare dana pange ojite ado ipugi families e loina mak hojikti Israel da leikrabra loina leikre cha khoi tara icha tara mak hoje nupa ma lhongte ate loina lhong kre Israel da loina leikre isa nupi ni panna lhong ba si Europe mi ngakta France da la pa America da la pa Australia la pa Denmark da la pa ma khoi
luhong ma khoi ka luhong khare issue di kya lai bra pulap su di hoji kuntre sure June da ma mu pogani kun ni paroi ni kuni panoi rani adu ipu gi loina bi ipu gi wife su ada lai bra oi le adu handak pu Gideon na Manipur da tholak pasi chahi kya gi tholak pra or just for a few days or numit kya gi tholak pra oi hoji visa di visa telebil da chale visa tha taruk visa piro hai ba ni ba ganda ma khona chahi ama pire tha taruk ki ni ba da chahi tha taruk ni ba ganda chahi ma khona pire India khoi na laga da si jam pa man le aba si line khoi man bul ma cha da phajana wari tak na ba line na pa bo ga ni na kan le message pi na ba hai na adu hojik chahi ama lagi do ribni na kari activities lokhat ke hai na khan chahi ba di lei ba gam ga khan do hojik su Sunning bagu lekre. Sunning ba hai di adul imung family loi le ramni na miss to wo hora. I som da na ning thung na pau chen ba ja te bani na. Adu gi damak tai. Kui na leba pamte. Leba ngam ngamroi. Israel na kawr khre. Se da tu na chat ka ba male. Hoje ei settlement pur da khitang jeng ga Mizoram na muk chang ni. Mizoram da lal than hall si. Zoram thang koi si ai thana gi mar oi na okay adu da phajana wari sare nga karama sa ja Judaism chapra Judaism ma khoi Judaism papte ena su Judaism da na khoi Judaism la o haite mi masa gi apam religion gi va si mi na pam dum to su no ena pam ba si ena wa pau chen ba la ba si khoi jati mani adu khak ta pam adu khak ta wa le ri ba yam nungai re to so Mete su Ephraim Iparim haumina imangsa thaina ipu khoi na khoi han na ipa ipu sing ni mi ani khak tani sing da pan ba ha mi sing na han ni tam da pan ba mete sing na manaw ni ma khoi gi mapu si imangsa ni khoi gi ipu si Iparim ni ai Iparim hai sina Ephraim so Iparim hai imangsa hai sina Manashe do imangsa hai masi Hebrew gi puari Hebrew gi Bible de yaw bon ni heba Hebrew Bible da sa pa ma khoi na tradition le yam nungai re pu Gideon ado masi wari je break ke matung da amuka wari sanai se break ama lok se ko matang aswai da aten ba break mata lojage break ke matung da Kailam Gideon ga amuka hana wari sanaduna mahagna Israel bagta khunda ki bagi wari mayam khangmina khishi break ke matung da amuka hana taram nokchari Hebrew gi puari da Israel baki phurup tara ni thogi manungda mang kharba phurup tara maming oina palabada Reuben, Simeon, Dan, Naphtali, Gad, Asher, Issachar, Zebulun, Manashe, amasung Ephraim hariba phurup tara asi Israel lebak asi hariba Neo Assyrian Empire na Lokshin kharba matungda phurup tara asi Israel lebak tagi tanthoki bani haibasi sigi thazaba Hebrew gi puari like te yauri 722 BC da tanthoki bani haibagi wari leiri asi phurup tara asi gi manungda ama oriba Manashe gi macha masu singni haina banai Manashe kokjaba akoi India da Northeast India da Chorchanpur amasung Mizoram dagi immigrants mayam ama Israel da satuna leiri asi sungba immigrants sing manung da khoina ngasi unazari ba guest asi Kailam Gideon gani do pu Kailam Gideon na pu se banai Manasane habse karamba chahi dagi karamaina khangba horokibra ado eda 1964 da Bible pare Bible kan pare 1964 da 1964 da ado Bible kan paba kanda Bible adu matam da ipuse Christian oiramba Christian ado Bible kan paba kanda thaina gi pa pu na toba religion oisunu custom oisunu manaba aina humputra manga phangkhare adu matam da ena city continue to duna risat adum to na ahan khoi da vari lo na kada dum koi chen duna ina 1981 da first edition I khare adu da ada yesam na tha mod kan da ma khoi loi na convince to duna maja ma du din la pane ena hoji khoi da adu da Manashe haina hoji bidai Manashe ai basi Joyshree gi bachane Ephraim su Joyshree gi machane hoji ena continue to na research to continue to bada hoji ena adum mo phangba meitei ga jingmi si
Joseph gi machani meitena e parim ni e frame ni e how mi khoina Manashe ni haina haina phajana larik ta sang na ikre Okay, adu research tawbugi. Adugi proof or evidence karina khanghanle. Evidence tu jamna le evidence jamna le thaina gi pu khoi da di hasia ba thaina tradition jamna le meite gi su jam thame Okay, magi photo gumba utpa ya photo gumba ya photo shoot ule adu di utpi o yaura di ko. Photo shoot la ye ai da asi ye hekta pagre hekta pangene Okay. hekta pange Kra khoi audience kra uthan jing. asi di Israel gi Star of David. Symbol ne. asi symbol ne na asi si meite na jamna luna towe Jau sangi da su mi sibak dan da su harau manumit da su jamna Ipuna thai da gi da hojik ba jam to asi su ko ji pa khurmei pakhang ba. Asi majamna haibat pakhang ba ma ena hangwada moirang da han koi asida han koi pabung na khoi na asi khurumba kan da ma gi ming karamai kore aina hangba ga da moirang su an koi da o pathe na na koi pathe na ba si ojik chingmi khoi de suloi na pathe hai bane adu pathe na ba si na pathe na ba si Hebrai gi lon ne Hebrew pathen haibagi meaning di kari. Pathian hai basina every dictionary da tambako dictionary da pathian yo asida pathian hai ni basi dictionary up to date dictionary fox multi dictionary ahum lobe pathian hai basi da hebrai lord English da cobra hai Okay, pathen haibagi cobra lin du ni cobra adu asida khurum bagtungin na pathian hai basi cobra hai bani aduna ipuna hiding Chinglish loi na kurumba patien adu man adu ma patien habe si Hebrew gi lon ne khona lon na si na ba meiten adi ima haiba su Hebrew lon Hebrew kano Israel zui ima dum ima hai loi na ojo pa mami kum haide ima haiba si ima ko ba si Hebrew lon meiten na si na ba Meitegi custom Thainagi custom tomba mi i hoba nupi gi thagi i lepa ju amang ma na tongan thama akhoi custom Thaina custom si loina Bible ga mana ba jame ei jam khange sa to bin ko jam thi ban na hai ka to jame ado na khoi su hai hana mana mite oi ba mite atopa mi ate ani subra meite me atopa me gum na kan bajati ahum subra meitai basina me ngan bajati na khoi ka to ngai man me ngan bara mera tha da me ngan ba kari maram da me ngan bara adu wari li ra jam sang na li bata ba wari di mayam experience mayam research sort da phajana lo na ire khoi mera tha da me ngan bagi maram se na jam sang na ire egi mangai morang da ipamani khoi ga mangai saduna 1965 da mangai saduna ma ga e turen da su chat banga phaba adum bari saba lam na bari saba adon ei phajan oi da tam okay puna khoi Manipur rom ge khoi gi culture ziga Hebrew gi culture manaba yam thengnei hena samlam da habi aduga ei khoi oje chimi tammi su lon man la ba yame thaina ge khoi di loina sanama hi da chatpa na khoi do 1800 da santidas Bengali santidas in lag baganda raja duna macha pok baja tabanda adunda santidas na them duna adun santidas in khoi pha duna no Bengali lai da changlo han mandang matang da khoi loina sanamai da chatpa chingmi tambi loina chatpa mi si ba su pumba loina adu so ina loina ire okay yam nungaire adu ipu si matang da ipuna zu Manipur gi culture ga Hebrew culture mana ba yam lei hena adu hozik Churachandpur ga Mizoram dagi satkhaba Israel lebak ta leiba Bnei Manashe tribe haigedra Bnei Manashe singna zu strong gi culture traditional dance kumba traditional costume kumba je utpa male siga chana ba video clipping ama muka yeng minase
Hoziki video clipping duna cookie proof ki cultural dance Israel bak to utpagi adugma clipping ni ado ipu di zau community zau proof tegi horopani na zau maron da zu hoziki isai do adugumba isai amma sakpina ba haizage Ojebo. Telung kia Manashe telung kia sigi meaning di kari hai Adu una tare una jam takhre una khoi takhre una tabagum na Manashe su tum ta du na sikhre sikre have the hingalaroi da bro hai oh hingla roi ba sikhre una gum na takhre adu habidi hoziki Israel ba ki proof tara mang khibada hoziki Manashe tribes maine mang khibane habigi wakhan nuai da ba adugumba isai ni adu sei su le to nga adu su je le nga bang len na kidange turfum khol na tong san dange kasan lui te nga inge tong san dange kasan lui te nga ing to na pu pa wang khului ken nga inge ma khoi tum kap tu na se sapa ei khoi lak paganda una susuloi na tongan khare lam de tongan khare ado gai khoi wari saba mi su don tongan khare en thai na gi wari saba do khoi jam nong si re ei thai na gi pau na ba lam si jam nong si re na ma khoi kap tu na se thon basu aduna habdi pugi din hojik banai Manashe singji aseng badi Israel degi horok pane ado mi atopa khundaraga moibu atopa enemy na haiba tare moibu tanthokraba matungda hojiki bitribi da chai khairaga leiraba matungda hojik amuka hanna punsillaga Israel bakta chatpane haibane puna haibining use ado si matang aswaida pugi dion degi khangning ba mana Manipur da su cookie macha zau macha mi myam lei mizo da su mizoram da su mizo mayam lei loina makti Israel pak da chatpanate haibdi kharadi Manipur da or Mizoram da adum leiraga Christian oin chatlaga lei hojik banai Manashe singdi Judaism convert tawraba matungda Israel government na loksin biraga Israel pak da citizenship piraga leibane aduna Christian kharagi da maktadi akhoi Judaism da on dragasu khoi Israelite ne khoi di Christian oina adum leininge haibasu leibanina pu Gideon gi wakhanlon di karino sigi mata na hoji isu adu hoji na khoi loina Judaism da lawai haide ei khoi jati mani asida su independent phangba jamani Israel gumna Manipur su Israel leiba gumna sema jamani ado na khoi loina da lo sab Israel haiba khanglaga khoi loina je jati ma tengpan pamapu na jati ma silama ma thamba adu ena phajana takpin ba adu khoi khamba kanda UK khoi ga USA khoi ga khoi jati ma adu ena phajana wari lingne ba adu majam di khangan ba adu khangba kanda ma khoi na pangbi du na America British khoi na England khoi na pangbi ba kanda khoi na independent panglaga loina ada hongba gi darga leite adu pang asira independent pangba kanda China ga Japan ga Burma ga South Korea North Korea ga UK ga USA ga Israel ga khoi visa zawdana dum koi min na ba adu program to adu I la ba adu program yamna nungai ba program ne haiba tare adu pu Gideon wari sarabaji yam nungai adu khoi program asigi matam se loisalakpani na iroi loibada pu Gideon na Manipur gi praja singda miyam da kari message pining bage adu khar thambina ba haizage aduna na di oye Manipur gi damakta ena phajana paung selaga Manipur si inna pan ba pamang Manipur si hoji khoi jati tongan saduna kukina ga kari saduna khanna duna no piangang khoi I tamanduna Manipur sana leiba magun mange adu khan ma thamoi mei chai aduna na khoi jati ama si na khangdo research to ba chimi tammi le de ba adu da tengpan mapuna jati ama si lama thamba na chimi tammi research to ba le de ba gi damata adu khangda banina khoi tongan ti kuki kana thon bi bara tho kana khangda ba tang kon na su khangda ba khang ba le de ba adu gi damata khang su khangda ba mi na thon bi ba atha su khangda ba adum pai ba mit tang bana karino pai bang na pang pa pai ba adu khan ba dei kam ning ba adu na na pa ba si na khoi gi jati si amma ta oi mani adu na pha na tak pi ga na khoi
independent เลยนะไอ้คอยสู้มุกมันปูดมุกหลักเลยไอ้คอยว่าอิสราเอลของภาษาเสด็จตุ้มปานกันนี่นะคอยสู้ตุ้มปานกันนี่โดยนะวีซ่าจะเอาด้นะตุ้มคอยนะว่าตุ้มปานไหมยามนะนุ่งไงบ่พะบ่มังลานะมันนี่หายไปตาเรปูกิดิออนนะปามบะซิมณิปุระเลยบ่พรุบเลยนะมักนุ่งซีจานะนะเลยมินะบ่นุ่งซีจานะอดูมาตำda real independence หายบดีว่าคันกีนุ่งไงบ่อิงจิกปะอดูพังกันนี่หายบนี่โอ้ยไอ้นารอนคอยกะอุนาเรกะไอ้พะจันวาริสานี่ตากปีนี่ดิอิงจิกนะเลยนะบ่ให้นะโอ้ยไอ้มุยบาสุเองอุนานี่พะจันอุนานี่พะไอ้นะวาริหังตังกุนโอจานังตังกุนwhat is meaning tangkun hai nang lega ari okrul gi hisi khang mara tangkun kanana ton mi bara ta kan no nang pa ja hang okay aduna ipun ha di not only kaino NSCN khatang na tabida atopa loimak underground loimak swana loimak si amat ne haina punsin si oi ina underground ma khaisi andolon tawgum se haina haibane oi joy meeting to hanning yam pa me yam ingjik na nungsina leibudo pa me haina ipugi wakhan yam icham cham na yam na pongdok pi bane hai batare do yam nungai jere ipugi dion sida matam khara lekhi gani hai bani na yamna ipugi journey se yam nungai ba journey oishno aduga Israel chappa matam da su yam nungai na chatpa oishno haina hairaga ado thaga pa pongdok chari ngasi gi di episode asi matang aswai loisan batare pare yam nungai jere ado ei amok lage world ko world of film star maming chatpa yana maming chatpa simkha na film keset to bodo na hoinas keset ma pi black ke okay na hoi tv da hab na ba hoi hoji hon bil da pire jadare da pire angel da pire tullo tv da pire so san bu da mari da pire so ida na pi balak pi hai ra okay thank you so much Toda hai jam harawe Hebrew da okay thank you thank you hai basi toda hai ba ko mioi ba loina mak purup khuding mak masa gi apam ba pam da ba loina lei khena ba su loina lei do akhoi pumna mak na purup khuding mak ki chatna lon lining lai shon da horaga akhoi pam za ba loin mak si kai khumna shi hairaga ngasi gi episode asi matang shwa de lotion batare matang gi episode ta atopa guest ama pudana lakche gi hairaga miam da gi kaina ba ya thangni jeri thank you